Mayam Krumzari, the Mission Pack News name, Pack News came Manu Hada, Wang Lalpana, Mayam Taran Osiri, Manu Hada, connected topic C, big peace initiative by Khemchand. I have Masi Wang Nevada, Hajozik, Manipuri Chief Minister, Yunam Khemchand, C, Jiribam District, Satluba, Jiribam District Satlaga, Jiribam District Ladiba, Maitegi IDP, Sumar, Community IDP, Community Kudimaki, Nakalan Taliba IDP Sing Unakiba, Adoga, Chief Minister Makadi, I feel to keep a sea, Hiriba, Community any of the lady, but Tazan Davasi, Amona Tazan never port no Hanabakanda, Queen, Amagamaga Santosun, Tonava, Warrior Taisanava, Aduga Masida, CSO sing, Myra Baby sing, Umsung to organization singing Makadi, a tower roll Lauragamasi, Amatoina, Manipur, Kundamini, Prukan, Kudimak, Manipuri, ni, Matani, have a walk along Sida, Holiba Tungi, Angang singi, real singi, the Mugda Quita, instead of Sidam Pumpa, peace and from a support Laga, South Manzil Tavis, when one ministry have a say, with Chief Minister Makadi, Apple Tokiba. Chief Minister Jiribam, the Start Sim, Chief Minister Yunam Khemchand, Manipur Chief Minister in Wasak Lormatunda, Infal Beridagi. Haidok Pahabata Yan and Ba, Atopa district of the Chatpadu, Mapamu, Chief Minister Han Baduma, Infal Vedi, Haidok Kontang, Petare, Adogolina, Kogi, Mamang the Palamba, Irang Sigim among the Palamba, Gamin Matam, the Chim, the Kogi, Yiribam, see, Kogi Matam Dugi, singing Yokshan Mungam, the report like Utarasu, and the Kanoba Gamin Simatam, the Chief Minister Sina Vijibam, the Yokshan Kivasimukayam, the remarkable over Potni Hana, Tuan Bussing, the Punto of Labor, Hariba, Yunam Khemchand, Kontang, see, Atoba, peace in a seat, Portnaba. Achoba Nugum initiative Waibra have one Sigi Impact News Nangasigi topics, Locus of the Sigi topics, the Canon Nanu Gidamta Impact News key studio, next to the Library, yet from the Livisosa, Corazon Atoba, UCM Vice President, former convener Kokomi, was Atoba Hamata, sorry. Was Atoba Hectana, yet Hector the Livisosa, Dr. Yunam Premananda, Head of Department, Law, Manfini of Sydney, was a Preman staff, sorry. Yamoko Sensei was Atoba. Sim Minister Yunam Khemchand ki Jiribam concert. Jiribam concert sim from Dugmiamna Taram Opa concert on Wakiba, community animaki, Makaidagi. Adoga Magna, Mar community Yokamusu Unakiba, as well as from the lady by ITV sing Maitegi Su Unakiba Aduga. Lady Posi, Gamin Kimakadi, Angamba support, Angamba, the Mating Pigani, Adoga Manipura, Akoi Amato in Hanagum and Sisana, Lemino, Honamina, Sihaina, Abil Tokiba, Aduga. Masida ko hazil lai hom di tasing na Chief Minister gi Jiribam gi concert asi yamna symbolic oiba concert amo ina ubran traga masi yamna remarkable oiba koi peace si porna bagi initiative achoba khongtha amo oina ubra kai no go mamang su koi Chief Minister Khemchand simana Chief Minister oiding matam da koi gi Kamjong district litan da chatuna already koi gi other side of community gi ITV sing unadana peace porna bagi appeal taw khiba pot like khibani adu handa kisti as a Chief Minister of the state amo oina yamna official oina Jiribam the Chatlaga community Nakalam Kangu Unakiba, Adu Piski or Stock Apil Toba, Adu Angama Mating Pang ni having a Tada Posse. See, as a social leader, come I be Jiribam, we say Adum Koigi civil society level the show Jiribam, we see the Dumokoi Maruena Mar community ga Koigi Jiribam the Lebiriba, Koigi Mitasing, the Tate community singing Marakta. Understanding of Lagna initiative Shibudi, Hanadagi Koydum positively later. Adubu Madu Quena Madu formally Sapsana Tabuktu Lokatana Labasi the Tanjama Lona Bahonabagi, some timing of my young Labani. Adubu Masi Koy Honorable Chief Minister Chatana Madugi barrier do break Tauraga, Mahana Nerabasi, Masiadum Yampay Nakale. Aduga masi Pabadana masi Jiribam initiative si Margida Lakunina Margidi Margi MLA already in Palakre. Aduna there is already a sense of normalcy. Trust to Mudi Hanjal sense of normalcy between Maruena Mar community ga Manipur Lehoribate Maruena Kuki Nataba Topa Kambu Singsiga Marakta di Todopa Isulate. Okay. Yang Biar, among the Margi MLA in Palaki Sinako. Aduna Shibudi Adum Yarena Kaleka should Hodopa problem like Levum Tokena Kale. Okay. Adobo when a section of the high Madu initiative to the Atopa unwanted Kogi Maruena anti peace elements in na Karamamunda disturb Torok Kadage Habise. Adu disturb Torokumatamda Madu Kamaina Tenagade Habisineva Kogi Chief Minister Tarkadoiba responsibility city. Mana Chalaga Unarubudi Margi Melene in Pal already lacre.
ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯦꯚꯦꯜꯗꯒꯤꯁꯨ ꯊꯥꯗꯧꯅ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯔꯁꯦ ꯑꯣꯜꯔꯦꯗꯤ ꯏꯟ ꯂꯥꯏꯟꯗ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯔꯒ ꯂꯩꯔꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯑꯗꯨ ꯃꯁꯤꯗ ꯍꯧꯖꯤꯛꯇꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯒꯃꯦꯟꯅ ꯆꯠꯇꯅ ꯎꯅꯔꯨꯔꯦ ꯑꯗꯣ ꯎꯅꯔꯨꯕ ꯄꯣꯠꯁꯤꯒꯤ ꯐꯣꯂꯣ ꯑꯞꯇ ꯍꯧꯖꯤꯛ ꯏꯟ ꯀꯦꯁ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯄꯤꯁ ꯏꯂꯤꯃꯦꯟꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯅ ꯑꯃꯨꯛ ꯑꯁꯤ ꯗꯤꯁꯇꯔꯕ ꯇꯧꯅꯅꯕ ꯍꯣꯠꯅꯔꯦꯅ ꯈꯜꯂꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯃꯦꯖꯔꯁ ꯑꯣꯔ ꯀꯟꯇ꯭ꯔꯣꯜ ꯃꯦꯀꯥꯅꯤꯖꯝꯁꯦ ꯀꯔꯤ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯕꯁꯤꯃ ꯅꯝꯕꯔ 1 Okay. ꯅꯝꯕꯔ 2ꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯏꯕ ꯁꯤꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯕꯤꯡ ꯑ ꯔꯦꯁꯄꯣꯟꯁꯤꯕꯜ ꯍꯦꯗ ꯑꯣꯐ ꯗ ꯁ꯭ꯇꯦꯠ ꯍꯧꯖꯤꯛꯇꯤꯀꯣ ꯄꯣꯄꯨꯂꯔ ꯏꯂꯦꯛꯇꯦꯗ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯁꯤ ꯏꯟꯇꯔꯚꯤꯟ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯀꯥꯟꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯗꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯕꯒꯤ ꯃꯃꯤꯁꯤ ꯇꯥꯗꯦ ꯑꯗꯨꯅ ꯃꯁꯤ ꯍꯣꯠꯅꯍꯧꯗꯕꯁꯤ ꯃꯁꯤ ꯗ꯭ꯔꯣꯕꯦꯛ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩ ꯃꯁꯤꯗ ꯇꯧꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯒꯤꯁꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯣꯝꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯦꯁꯟ ꯑꯃꯃꯨꯛ ꯇꯧꯔꯛꯏꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯂꯥꯛꯏꯁꯦ ꯁꯤ ꯑꯐꯕ ꯗꯦꯕꯂꯞꯃꯦꯟ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯨꯀꯤꯁꯨ ꯍꯧꯖꯤꯛ ꯋꯥꯔꯦ ꯗꯦꯟ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯋꯥꯔꯦ ꯑꯗꯣ ꯋꯥꯅꯔꯤꯕ ꯍꯧꯖꯤꯛꯁꯨ ꯆꯞ ꯆꯥꯅ ꯃꯁꯤ ꯔꯤꯁꯇꯣꯔ ꯇꯧꯕꯒꯤ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯩꯇꯕꯁꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯊꯨꯅ ꯃꯁꯤ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯊ꯭ꯔꯨꯗꯒꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯗꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯗꯁꯨ ꯈꯜꯂꯤꯀꯣ ꯂꯤꯇꯥꯟꯒꯤ ꯏꯟꯁꯤꯗꯦꯟꯁꯤ ꯑꯊꯧꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯍꯧꯔꯛꯄ ꯀꯥꯟꯗ ꯏꯅꯤꯁꯤꯌꯦꯜ ꯐꯦꯁꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤꯗꯤ ꯈꯣꯏ ꯌꯥꯎꯅ ꯀꯟꯁꯔꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯌꯥꯎꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯀꯜ ꯑꯅꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯟꯅꯅꯕ ꯍꯥꯏꯕꯗꯤ ꯂꯥꯛꯁꯤꯟꯅꯕ ꯏꯔꯥꯡꯁꯤ ꯂꯥꯛꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯑꯗꯨꯝ ꯃꯣꯏ ꯍꯣꯠꯅꯕꯗꯤ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯒꯤ ꯄꯣꯠ ꯑꯃ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯤ ꯈꯔ ꯃꯈꯩꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯁꯤꯆꯨꯋꯦꯁꯟꯁꯤ ꯇꯦꯟꯁ ꯑꯣꯏꯕꯒꯤ ꯃꯃꯤ ꯑꯃ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯏꯔꯥꯡꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯁꯤꯅ ꯃꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤꯗ ꯏꯟꯇꯔꯚꯤꯟ ꯇꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯃꯁꯤꯃ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯦꯚꯦꯜꯗ ꯆꯪꯉꯒ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯒꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎꯗ ꯃꯇꯝ ꯂꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤꯁꯤ ꯏꯔꯥꯡꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯂꯨꯕ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯇꯦꯟꯁ ꯑꯣꯏꯕ ꯏꯔꯥꯡꯅꯤ ꯂꯧꯏ ꯑꯣꯖꯥ ꯊꯧꯕ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯑꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤꯕꯨꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯦꯁꯄꯦꯛ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯑꯩ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯂꯥꯛꯆꯒꯦ ꯈꯔ ꯁꯥꯡꯒꯅꯤ ꯑꯗꯨꯗꯣ ꯑꯣꯟꯂꯤ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯠꯂꯒ ꯃꯥ ꯏꯟꯇꯔꯚꯤꯟ ꯇꯧꯔꯨꯔꯦ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯕꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯟꯇꯔꯚꯤꯟ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯩꯅ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯀꯨꯀꯤ ꯁꯥꯏꯠꯀꯤ ꯂꯤꯇꯥꯟꯒꯤ ꯀꯨꯀꯤ ꯁꯥꯏꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯗꯨꯒ ꯑꯗꯒꯤ ꯇꯥꯡꯈꯨꯜꯂꯣꯝ ꯁꯥꯏꯠꯀꯤ ꯂꯤꯗꯔꯒ ꯑꯅꯤꯁꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦꯕ ꯍꯧꯖꯤꯛ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯂꯒ ꯑꯍꯥꯟꯕꯒꯤ ꯑꯦꯇꯦꯝ ꯑꯃ ꯇꯧꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯆꯠꯂꯒ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯇꯧꯗꯅ ꯂꯩꯊꯣꯛ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯤꯐ꯭ꯔꯦꯟꯠ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯤꯞ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯊꯣꯛꯇꯅꯤꯡꯉꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯗꯤꯁꯇꯔꯕꯦꯟꯁꯦꯁ ꯑꯣꯔ ꯃꯁꯤꯒꯤ ꯏꯁꯨ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯑꯦꯛꯁꯦꯁ ꯂꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒ ꯑꯗꯩ ꯀꯨꯀꯤꯒ ꯇꯧꯅꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯇꯔ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝꯅ ꯆꯪꯉꯨꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝꯅ ꯆꯪꯉꯨꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯒꯗꯤ ꯑꯣꯚꯔꯑꯣꯜ ꯃꯗꯨꯒꯤ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯄꯣꯠꯇꯨ ꯑꯗꯨꯋꯥꯏꯗ ꯐꯪꯉꯦꯕ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯇꯨ ꯂꯧꯒꯗꯧꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯂꯧꯗꯅ ꯂꯩꯕꯁꯤꯒꯤ ꯃꯔꯝꯁꯤ ꯆꯤꯡꯒꯤ ꯁꯤꯗ ꯊꯣꯛꯏꯕ ꯋꯥꯊꯣꯛꯇꯨ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯑꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯂꯥꯏꯊꯣꯛꯑꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯔꯤꯕꯥꯝꯗ ꯃꯥꯔ ꯎꯅꯕꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯆꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯔꯁꯤꯅ ꯍꯦꯟꯅ ꯑꯔꯖꯦꯟꯁꯤꯁꯦ ꯑꯅꯤꯁꯤ ꯃꯔꯛꯇ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯨ ꯋꯥꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯕꯔꯅꯤꯡ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗ ꯃꯔꯝꯗꯤ ꯃꯥꯔꯒꯤꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯣꯜꯔꯦꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯃꯥꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯐꯥꯎꯕ ꯏꯝꯐꯥꯜꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛ ꯂꯧꯕ ꯌꯥꯎꯔꯕꯅꯤ ꯇꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯏꯅ ꯃꯥꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯦꯟꯇꯤ ꯄꯤꯁ ꯑꯦꯂꯤꯃꯦꯟ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯥꯎꯗ ꯃꯥꯔꯒꯤ ꯃꯣꯏꯒꯤ ꯑꯣꯟ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯀꯩꯅ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯀꯥꯟꯗ ꯀꯝꯄ꯭ꯂꯤꯠꯂꯤ ꯗꯤꯐꯦꯟ ꯇꯧꯔꯛꯈ꯭ꯔꯕꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯉꯁꯤ ꯆꯠꯂꯒ ꯇꯧꯔꯤꯁꯤ ꯇꯧꯔꯁꯨ ꯌꯥꯏ
ꯇꯧꯗꯁꯨ ꯑꯗꯨꯝ ꯌꯥꯅꯦꯕ ꯑꯁꯤꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯔꯅꯤꯡ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯏꯟꯇꯔꯚꯦꯟꯁꯟꯗꯨ ꯃꯍꯥꯛꯅ ꯇꯧꯍꯧꯕꯁꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯌꯥꯝꯅ ꯃꯗꯨꯒꯤ ꯇꯣꯉꯥꯟꯕ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯒꯗꯕꯗꯣ ꯂꯧꯗꯅ ꯂꯩꯕꯁꯤ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯧꯕ ꯑꯣꯖꯥ ꯄ꯭ꯔꯃꯥꯟꯗ ꯃꯣꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯧꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯇꯤ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯗꯤ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯂꯩꯅꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯆꯥꯎꯅ ꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯈ꯭ꯔꯦ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯤꯔꯤꯕꯥꯝꯗ ꯆꯠꯂꯦ ꯃꯥꯔꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯎꯅꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇꯗꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕꯗ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯗꯤ ꯂꯤꯇꯥꯟꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯗꯦꯠ 7ꯗꯒꯤ ꯍꯧꯔꯛꯈꯤꯕꯁꯤꯅ ꯑꯗꯨꯝ ꯃꯁꯤ ꯑꯦꯁꯀꯦꯂꯦꯠ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝ 50 ꯃꯌꯥꯁꯨ ꯃꯩ ꯊꯥꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯈꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯑꯔꯖꯦꯟꯁꯤ ꯑꯣꯏ ꯃꯁꯤꯗꯁꯨ ꯃꯁꯤꯒꯤ ꯃꯦꯇꯔꯁꯤꯁꯨ ꯂꯤꯇꯥꯟꯒꯤ ꯃꯦꯇꯔꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯊꯣꯛꯏ ꯃꯁꯤ ꯍꯨꯟꯗꯣꯛꯑꯒ ꯖꯤꯔꯤꯕꯥꯝ ꯆꯠꯄꯁꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟꯒꯤꯁꯤꯗꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯝꯕꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯤꯒꯤ ꯍꯥꯟꯅꯒꯤ ꯀꯣꯟꯚꯦꯅꯔ ꯃꯥꯏꯀꯩꯗ ꯊꯝꯕꯤꯔꯤꯁꯤ ꯑꯣꯖꯥ ꯑꯗꯨ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯇꯁꯦꯡꯅ ꯂꯤꯇꯥꯟꯒꯤꯁꯤ ꯁꯣꯜꯕ ꯇꯧꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯎꯔꯛꯏꯁꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯂꯤꯇꯥꯟꯒꯤ ꯏꯁꯨꯁꯤ ꯂꯨꯝꯅ ꯂꯧꯕꯒꯦ ꯑꯣꯖꯥ ꯄ꯭ꯔꯃꯥꯟꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯣ ꯂꯨꯝꯕꯒꯤꯗꯤ ꯑꯗꯨꯝ ꯂꯨꯝꯅ ꯂꯧꯔꯝꯒꯅꯤꯀꯣ ꯂꯧꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣꯕꯨ ꯂꯩꯇꯥꯟꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯜ ꯂꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕꯀꯣ ꯇꯥꯡꯈꯨꯜꯅ ꯇꯥꯕ ꯂꯝꯅꯦꯕꯀꯣ ꯇꯥꯡꯈꯨꯜ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅꯤꯡꯉꯤ ꯃꯩꯇꯩꯒ ꯃꯣꯏꯅ ꯃꯌꯥꯝꯕ ꯑꯩꯈꯣꯏꯅ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯥꯟꯅꯩ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯤ ꯏꯃꯥ ꯑꯃꯗꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯁꯤꯗ ꯈꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯗꯤ ꯖꯤꯗꯤ ꯆꯠꯄꯁꯤ ꯋꯦꯜ ꯑꯦꯟ ꯒꯨꯗ ꯂꯧꯏ ꯑꯣꯀꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯍꯧꯕ ꯅꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯂꯩꯇꯥꯟꯒꯤ ꯕꯔꯅꯤꯡ ꯑꯃ ꯂꯩꯔꯒꯁꯨ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯖꯥꯠꯅꯤꯗ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚ ꯇꯧꯕꯗ ꯇꯥꯟ ꯆꯥꯗꯤ ꯁꯤ ꯂꯥꯏꯅꯒ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯍꯧ ꯀꯥꯏꯅꯀꯣ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯍꯥꯏꯔꯒꯁꯨ ꯍꯧꯔꯤꯗꯅ ꯀꯥꯏꯗꯅꯣ UPꯒꯤ ꯑꯗꯒꯤ ꯀꯥꯏꯅ ꯍꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯖꯤꯔꯤꯕꯥꯝꯁꯤ ꯀꯣꯁꯃꯣꯄꯣꯂꯤꯇꯤꯌꯥꯟ ꯁꯤꯇꯤ ꯑꯃꯒꯨꯝꯕꯅꯦꯕ ꯖꯤꯔꯤꯕꯥꯝꯁꯤ ꯂꯣꯏ ꯇꯥꯏꯅꯦ ꯑꯁꯥꯝꯒꯤ ꯃꯤꯁꯨ ꯂꯩꯔꯤꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯊꯣꯛ ꯑꯁꯥꯝ ꯑꯣꯏꯗꯣꯏꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯖꯤꯠꯇꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯐꯝꯗꯨꯗ ꯐꯣꯡꯗꯣꯛꯑꯝꯕꯁꯤ ꯖꯤꯔꯤꯕꯥꯝꯁꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯍꯕ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯃꯐꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯃꯨꯛ ꯊꯝꯃꯤ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯗꯔꯀꯥꯔ ꯂꯩꯗꯅ ꯕꯤꯖꯤꯅꯦꯁꯁꯨ ꯄꯩꯁꯥꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯝ ꯇꯧ ꯌꯥꯗꯕꯅꯤꯅ ꯕꯤꯖꯤꯅꯦꯁꯀꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯐꯝꯃꯤꯗꯨ ꯕꯤꯖꯤꯅꯦꯁꯀꯤ ꯑꯃ ꯐꯝꯃꯤꯗꯅ ꯏꯀꯣꯅꯣꯃꯤ ꯔꯤꯚꯥꯏꯚꯦꯜꯒꯤ ꯄꯣꯠꯀ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯃꯁꯤ ꯑꯗꯨꯝ ꯇꯧꯔꯁꯨ ꯑꯗꯨꯁꯨ ꯗꯔꯀꯥꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯩꯅ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯗꯨ ꯅꯠꯇꯕ ꯕꯤꯖꯤꯅꯦꯁꯁꯤ ꯗꯔꯀꯥꯔ ꯂꯩ ꯗꯔꯀꯥꯔ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯀꯩꯝ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯅ ꯖꯤꯔꯤꯕꯥꯝꯗ ꯇꯧꯔꯤꯁꯤ ꯑꯗꯨꯒꯤ ꯄꯣꯠꯇꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯁꯤ ꯀꯣꯁꯃꯣꯄꯣꯂꯤꯇꯤꯌꯥꯟ ꯁꯤꯇꯤꯒꯨꯝꯕꯅꯦꯕ ꯁꯤ ꯂꯣꯏꯅ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤ ꯇꯥꯕꯅꯤꯅ ꯁꯤꯗꯒꯤ ꯍꯧꯕ ꯀꯥꯏꯅꯒ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯒꯅꯤ ꯁꯈꯤꯅꯥ ꯏꯁꯣꯔꯅ ꯄꯤꯔꯛꯄꯀꯣ ꯑꯗꯩ ꯍꯧꯔꯒ ꯃꯊꯪꯒ ꯂꯥꯛꯀꯗꯧꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯔꯒꯗꯤ ꯐꯩ ꯑꯗꯣ ꯈꯦꯝꯆꯥꯟ ꯃꯁꯥꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯐ ꯄꯤꯁ ꯍꯥꯏꯇꯥꯔꯦ ꯄꯤꯁ ꯄꯨꯔꯒ ꯆꯠꯄ ꯃꯤꯅꯦ ꯃꯥꯁꯤ ꯍꯥꯏꯗꯤ ꯀꯥꯝꯖꯣꯡꯗꯒ ꯅꯍꯥꯟꯃꯨꯛ ꯀꯥꯞꯁꯜꯂꯨꯏꯁꯨ ꯅꯣꯡꯃꯩ ꯅꯠꯇꯦ ꯃꯥꯅ ꯊꯠꯂꯣꯝꯗ ꯆꯠꯁꯜꯂꯨꯏꯗꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄ꯭ꯂꯥꯟꯅꯦꯕ ꯃꯥ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯊꯣꯏꯗꯣꯛꯅ ꯑꯗꯥꯏ ꯂꯩꯕꯗꯒꯤ ꯄꯣꯠ ꯂꯩꯒꯦ ꯇꯧꯕꯗꯒꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯂꯩ ꯆꯪꯕꯤꯔꯣ ꯍꯥꯏꯅ ꯊꯠꯂꯣꯝ ꯆꯪꯁꯤꯟꯕ ꯍꯥꯏꯗꯤ ꯃꯥꯁꯤ ꯄꯤꯁ ꯄꯨꯔ ꯆꯠꯄ ꯃꯤꯅꯦꯕ ꯄꯤꯁ ꯍꯥꯏꯁꯤ ꯃꯥꯏ ꯄꯤꯈꯥꯎꯗ ꯌꯥꯎꯕ ꯂꯩꯗꯅꯀꯣ ꯋꯤꯠ ꯄꯤꯁꯀ ꯆꯠꯃꯤꯟꯅꯕ ꯈꯦꯝꯆꯥꯟ ꯋꯤꯠ ꯄꯤꯁꯅꯦꯕ ꯑꯗꯨꯒꯤ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯨ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯧꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤꯕꯨꯗꯤ ꯂꯩꯇꯥꯟꯒꯤꯁꯤꯗꯤ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯣ ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯏꯟ ꯗ ꯐꯣꯔꯃꯣꯁ ꯀꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯁꯨꯝ ꯊꯤꯕꯗ ꯈꯕꯔꯗ ꯌꯥꯎꯔꯝꯕꯗ we are all humans and we are all Indians ꯁꯤꯃ ꯃꯥꯅ ꯍꯥꯏ ꯑꯩꯈꯣꯏꯁꯤ ꯃꯤꯅꯤ ꯁꯨ ꯃꯤꯅꯗꯨꯁꯨ ꯑꯩꯈꯣꯏ ꯃꯤ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯃꯤꯗꯨ ꯐꯠꯇꯕ ꯖꯤꯕ ꯈꯔ ꯌꯥꯎꯁꯜꯂꯛꯄꯩ ꯋꯥꯅꯤ ꯐꯠꯇꯕ ꯈꯩꯒꯥꯛ ꯅꯠꯇꯦ ꯌꯥꯝ ꯐꯠꯇꯕ ꯍꯦꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏ ꯔꯥꯕꯣꯟ ꯅꯨꯡꯕꯣꯟ ꯑꯗꯒꯤ ꯁꯩꯇꯥꯟ ꯀꯥꯏꯗꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯗꯕꯜ ꯁꯩꯇꯥꯟ ꯗꯕꯜ ꯔꯥꯕꯣꯟ ꯌꯥꯎꯁꯜꯂꯛꯄꯩ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯒ we are all humans ꯁꯤꯕꯨ ꯆꯨꯝꯃꯤ ꯑꯗꯨꯒ we are all Indians ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯃꯦꯕ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯉꯥꯏꯔꯤꯁꯦ ꯑꯗꯩ ꯑꯃꯅ forgive and forget ꯇꯧꯒꯗꯕꯅꯦꯕ FF 2F ꯍꯥꯏꯇꯥꯔꯦꯅꯦꯀꯣ forgive and forget ꯇꯨꯕꯨꯗꯤ ꯑꯩꯕꯨꯗꯤ ꯈꯔ ꯔꯤꯖꯥꯔꯕꯦꯁꯟ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯣꯒꯤ ꯁꯥꯇ꯭ꯔꯅꯤꯅ forgive-ꯁꯤꯗꯤ ꯌꯥꯕ ꯑꯗꯨꯒ forgive-ꯁꯨ ꯌꯥꯗꯦ ꯂꯣꯗꯗꯤ heinous crime ꯇꯧꯕꯗꯤ forgive and forget ꯌꯥꯔꯣꯏ ꯑꯩ ꯇꯥꯔꯒꯗꯤ ꯂꯣ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯛꯑꯅꯦꯕ ꯂꯥꯁꯇ ꯁꯔꯀꯥꯔ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯛꯑꯅꯦꯕꯀꯣ ꯂꯣꯏꯅꯃꯛ forgive ꯃꯤ ꯍꯥꯠꯂꯨꯔꯦ forgive and forget ꯇꯧ ꯂꯩꯔꯗꯤ ꯑꯥꯔꯊ ꯊꯣꯛꯇꯦꯕꯀꯣ forgive and forget-ꯁꯤꯅ ꯃꯆꯥ crime ꯃꯆꯥ ꯀꯩꯅꯣꯝꯃ ꯋꯥ ꯃꯤꯉꯣꯟꯗ ꯍꯦꯛ ꯀꯟꯅ ꯍꯦꯛ ꯈꯣꯟ ꯀꯟꯅ ꯍꯦꯛ ꯉꯥꯡꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯃꯁꯝ ꯍꯦꯛ ꯆꯤꯡꯒꯨꯝꯕ ꯑꯗꯩ ꯅꯨꯡꯅ ꯍꯦꯛ ꯊꯣꯝꯕꯒꯨꯝꯕ ꯃꯆꯥ crime ꯑꯗꯨꯒꯨꯝꯕꯗꯤ forgive and forget ꯇꯧꯕ ꯌꯥꯏ ꯑꯗꯣ ꯃꯤ ꯍꯥꯠꯄ heinous crime ꯇꯧꯕ
ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯣꯔꯒꯤꯞꯁꯨ ꯌꯥꯗꯦ ꯐꯣꯔꯒꯦꯠꯁꯨ ꯌꯥꯗꯦ ꯑꯗꯨꯗꯤ ꯊꯤꯗꯣꯛꯑꯒ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯇꯥꯕ ꯑꯗꯨꯕꯨ ꯒꯨꯗ ꯋꯤꯜ ꯃꯤꯁꯟꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯔꯦ ꯔꯤꯀꯣꯟꯁꯥꯏꯂꯦꯁꯟꯒꯤ ꯄꯣꯠ ꯑꯃꯁꯨ ꯍꯥꯏ ꯔꯤꯀꯣꯟꯁꯥꯏꯂꯦꯁꯟꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯈꯤꯇꯪ ꯋꯥꯒꯗꯧ ꯃꯥꯜꯂꯤ ꯇꯦꯔꯣꯔꯤꯁꯀꯕꯨ ꯀꯩꯅꯣ ꯔꯤꯀꯣꯟꯁꯥꯏꯜ ꯇꯧꯗꯣꯏꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯅꯤ ꯈꯠꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯅꯤ ꯈꯠꯅꯕ ꯍꯤꯡꯒꯣꯜꯒꯤ ꯀꯩ ꯈꯠꯅꯕ ꯂꯥꯎꯅꯔꯒ ꯃꯃꯥ ꯃꯄꯥꯅ ꯆꯤꯡꯊꯣꯛꯅꯔꯒ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕꯗꯤ ꯗꯦꯁ ꯚꯦꯔꯤ ꯒꯨꯗ ꯁꯥꯇ꯭ꯔꯅꯤ ꯈꯠꯅꯕ ꯔꯤꯀꯟꯁꯥꯏꯜ ꯇꯧꯕꯗꯤ ꯌꯥꯅꯤ ꯇꯦꯔꯣꯔꯤꯁꯅ ꯃꯤꯆꯝ ꯍꯥꯠꯄꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏ ꯔꯤꯀꯟꯁꯥꯏꯜ ꯇꯧꯗꯣꯏꯕꯨ ꯑꯗꯨ ꯇꯦꯔꯣꯔꯤꯁꯁꯨ ꯂꯣꯏꯁꯟꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯄꯣꯠꯅꯤꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯟꯗꯨꯕꯨꯗꯤ ꯋꯦꯜ ꯒꯨꯗ ꯌꯥꯝ ꯐꯕ ꯃꯤꯁꯟꯅꯤ ꯆꯠꯂꯤꯒꯩ ꯐꯔꯦ ꯍꯟꯗꯛ ꯁꯔꯀꯥꯔꯒ ꯁꯦꯝꯃꯛꯏꯁꯨ ꯗꯤꯜꯂꯤ ꯌꯥꯝ ꯆꯠꯄꯒꯤꯅꯤꯅꯦ ꯗꯤꯜꯂꯤꯁꯤ ꯇꯣꯏꯅ ꯃꯌꯥꯝꯁꯤ ꯆꯠꯄꯒꯤ ꯗꯤꯜꯂꯤꯗ ꯈꯣꯟꯗꯤꯟꯅꯗꯅ ꯗꯤꯜꯂꯤꯁꯤ ꯇꯣꯏꯅ ꯆꯠꯄꯒꯤ ꯁꯔꯀꯥꯔꯁꯤ ꯃꯍꯩꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯄꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯄꯤꯜ ꯇꯧꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯑꯦꯁꯑꯣ ꯂꯤꯗꯔꯁꯤꯡ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤ ꯁꯤꯗ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯁꯤꯗ ꯔꯣꯜ ꯑꯆꯧꯕ ꯂꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯝꯃꯤ ꯑꯗꯣ ꯁꯤ ꯁꯤꯑꯦꯁꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯕ꯭ꯂꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯔꯣꯜ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯀꯔꯤ ꯔꯣꯜ ꯂꯧ ꯇꯥꯔꯒꯗꯤ ꯁꯤఎꯝꯅ ꯑꯔꯁ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤꯅ ꯂꯧꯕꯤꯔꯁꯨ ꯂꯨꯔꯤꯁꯤ ꯄꯤꯁ ꯕꯤꯜꯗꯤꯡ ꯍꯥꯏꯕ ꯑꯃꯒ ꯄꯤꯁ ꯀꯤꯄꯤꯡ ꯍꯥꯏꯕ ꯑꯃꯒ ꯑꯗ ꯄꯤꯁ ꯑꯦꯟꯐꯣꯔꯁꯃꯦꯟ ꯍꯥꯏꯕ ꯑꯍꯨꯝ ꯂꯩꯕ ꯄꯤꯁ ꯕꯤꯜꯗꯤꯡꯗꯕꯨꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯃꯣꯏꯒꯤ ꯔꯣꯜꯗꯣ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯇꯠꯅ ꯊꯥꯅ ꯌꯥꯗꯕ ꯃꯔꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯒ ꯂꯤꯅꯗꯅ ꯇꯧꯅ ꯃꯗꯨꯒꯤ ꯄꯤꯁ ꯕꯤꯜꯗꯤꯡꯗꯕꯨꯗꯤ ꯌꯥꯗꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯁ ꯀꯤꯄꯤꯡꯁꯤꯗꯗꯤ ꯄꯤꯁ ꯀꯤꯄꯤꯡꯗꯁꯨ ꯃꯣꯏ ꯈꯇꯪ ꯂꯩꯅꯤ ꯄꯤꯁ ꯀꯤꯄꯤꯡꯗꯨꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯥꯏꯔꯤꯕ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯅ ꯇꯧꯗꯧꯅꯦꯕ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯣꯠꯁꯤꯃꯨꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯔꯀꯥꯔꯁꯤ ꯁꯦꯝꯃꯦ ꯋꯦꯜ ꯑꯦꯟ ꯒꯨꯗ ꯃꯁꯤ ꯁꯦꯝꯃꯤꯁꯤ ꯑꯟꯗꯔ ꯑꯥꯔꯇꯤꯀꯜ 164 ꯑꯣꯐ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦꯕ ꯁꯦꯝꯃꯤꯁꯤ 163ꯗꯨꯅ ꯀꯥꯎꯟꯁꯤꯜ ꯃꯤꯅꯤꯁꯇꯔ ꯍꯦꯗꯦड ꯕꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ to aid and advise the governor 하지 sarkarneba aduga 164 gi clause 1 da haisina chief minister shall be appointed by governor and other ministers shall be appointed by governor on the advice of the chief minister and the minister will hold office during the pleasure of governor haibane si line si da khangal lore aduna aina haji kano kanda chief minister du hape fare governor na center gi khut yauraga atopa minister mayam du di aseng budi chief minister na advice to the governor na hakudo ne ko sidina cabinet expansion laitri portfolio painadri portfolio de paidra budi lo da budi chief minister loi pai haidoi ne chief minister loi pai ga nang silawar pido ka doi ne chief minister madu du 164 gi close 1 da yaw bane madu ko exercise tawdri ba huji adu mayam bera leba home minister kanan oiri chief minister num laitam ni mana pai ni lo tare aduna adu gi power pai ri bra adagi de khoina sum am kupsal laga na mu state are sovereign in their own jurisdiction state is sovereign Manipur is sovereign sovereign ni ngatam noti ko constitution mo the power khara independent act no pijeri sini ko sovereign in their own jurisdiction adu 7 schedule da phakto ye matam thol ka ni constitution gi 7 schedule da union list na union gi thabak administration gi thabak su adagi magi law making power su masai gi union list piba entry ma'am subject matter taw tare adu ga masai gi state list to the quite fast yaw state to go base quite fast yaw public order na to kai sibo laitanda public law and order de khare hengale public order ne law and order haraga na kaino akoi gi laitan si law and order na treuji khangdabne law and order sum haibani post ahum lebo masi akoi gi masi case pa de yar constitution pa de yar akoi gi Dr. Manohar Lohia against koi state of Bihar in 1965 case just mangana held to अफाव जस्ट मतम दुगी मोहम्मद हिदायतुल्लाह यावम मान ई जजमेंट से मान सर्कल अमा 3 कंसेंट्रिक सर्कल अमा ये सर्कल अचौबम ये अदु सर्कल अचौबसिना लॉ एंड ऑर्डर को लॉ एंड ऑर्डर जे कनो बिचम ज अहाम द लॉ एंड ऑर्डर ओइरमे अहान बदा सी असेंग बदी मज कनो एफ्रे ने युंगाव अमनी थोलगा मी फुबै वारी ने पब्लिक प्लेस ता पब्लिक की पब्लिक ट्रैंक्विलिटी पीस ता डिस्टर्ब तोरम बने दिस कॉल एफ्रे को मी थोलगा लंबी द कैथे फुन एफ्रे ने सी एफ्रे ने अहाम द लेतान से एफ्रे दु दगी लास्ट रायो ओनग्रे रायो के ता मई पा थाना रे बको अदु सु प्लान तो प्रॉक्सी वार पुरा मयाम लेरगा सु पोते अदु ने रायो के टाइप तौरे अदु न दि मसी पब्लिक ऑर्डर ने अदु हुजिकी आइना डॉक्टर मनोहर लोहिया केस तो पांजरगा मान फजगा जारे हिदायतुल्लाह ना लाये निको अचौब साकम ये मदु लॉ एंड ऑर्डर kai mati sam samna crime masa tauba mi he halugumba lena ko mi pesa huralugumba mi ngona nungna thomugumba adumba IPC na traga Bharatiya Nai Sanitana Bharatiya Nai Sanitana tackle tauba sam du crime tauba aduna law and order problem ne oda si minister gi intervention am di mathok ta chief minister yaw ga dia aduna kari taubi ha chief minister di public order kai ne public order di mafam du mi chelam laitan gi mi du chelam ne ba aida ku ki bo ero na de tangkhulisna oro chelam ne ba hingna ba
yum thado se khana ra ne adu ta padi ngasai adai community du gi magi rhythm magi nukti gi taw godo bodu life to process to ro ne si gi sina public order ko public order su obani adi henjel adi security state sol ko do security state hana so le ra bani me ma da gi sang foreign mercenaries mayam na cross border terrorism adagi transnational terrorism ni manipur taw se narco terrorist ka je ko covid law se adu si gi posi dum ramification atani se ai lai tan si jo du samna bra ku yengum changi aduna ne khoina high level inquiry to hana high se supreme court na high court ki justice amana chairman or high level am taw ga di high di si law and order hek to thon laksal hobo yai ka do bino tang mapan din to toisa tare tero tare ni pan mapan tara trama soi 5 days to to ya pol lai tang ga si mi am lebi nati mi moi ga 2000 kano gi 11 gi census ta yum cham thang lei bane habo aji di yum cham yum yang khai kuju bu khenga le 1000 mu gi popul mi am tab nati ba a huji thaja leba parameter post yone aseng madi si sai district magistrate ukhulna requisition tawre requisition tawra mo thajale si Assam rifle gi 4 kalam on the mi chang ku mukle to adudi Assam hansu le 480 Assam police saida upami don hole remni adagi di CAPF Central Armed Police Force kalam mari thajang gare adudi 480 masing da paraga adagi di Bihar regiment gi 968 kalam thajale hai adi Mahar regiment ju ka thajale mo jaina pawa si ju 120 thajale adudi pun somlapna mi Hujiki sipai nung phai mayam lising ani ga nipumu thajale ba sai adu da bukte control to bangam draga di yam lura dra da manu da bigger conspiracy ma leibra si singna ngai oi ba ko si di police ki thabang ne ba police dak laksal do mi pha ga do mi ju pha di kaim to di adu moi masen na tawle adu kai do ri si adu broad daylight ni you mai thai si yam ludro do adu bu we hope akoi gi honorable Khemchand ko kai go khara tor ka khale to rakani khali hai bani tor ka di aju hope si minister na sat to si sat kanu ga hai gi thing bagi le jalo jana country conspiracy im lai ga hai bi poram phula ne conspiracy je khoi na khang su malak pe wani malak pai di ira lai po ne lai ta ne si am actor kai no ka tor na yam na chaw bo khoi gi village ka oi da na actor parloi adu na te isam jo yumi cham khai mo ka lai ba mi lising am ga chawnga mu lai ba mafam ni ka chu am na te ba ko thajal li ba si security forces mayam si lai na control to we adu matak ta ji curfew ni lai curfew di kai no 163 under section 163 of khoi gi anoba BNSS ka oi Bharatiya Nagarik Suraksha Sanita ka oi haibo thokte sagwan lu si an mang CRPC de the core criminal procedure da the BNSS je adu gi 163 ni lai ji curfew wa ji curfew di kai no curfew ha bana te ba car khara ha bana te mi curfew di mi pung khuding indoor da lai yo ba mapan thola ga di nongmai ka kani pha kani ha bani adu curfew ko everyone should be live inside indoor ha bani si curfew ko adu di thok du mayam to thok tra su mai tha mi thok lai bra ba adu phak ta adu curfew du ko mai to ni no the chief minister gi authority da hojik si litan gi issue si solve tong no ba kai to bi masi khwai fast ta hujiki genesis ti thok ta ko mai to ro masi bigger conspiracy yaw bra masi high level inquiry to lai ta gi matham changoi na adu di sai ba sai ne mai muthat pa du su mai muthat ka ne ba ko mai cha pa du mai muthat pa du daka lai mai muthat na high level inquiry hona biro who are accountable sidai ku pakhale ba sidi genocide ai di tatna method another method incident work ba him ubro method 2023 ai di samjang mi hana bni logde mi phunam ni logde ai genocide campaign ai ku na hai chi genocide campaign hai sidi laya hum la khane han bada politics ki acho ba politics yaw ba mi ko phamnai ba acho ba singsina man to most tired ni genocide to bagi ani subada army gi kari gi nomai khaga odhaga piba ngamba command cheno command aroi bada sipoi nung pe kapnari siti last ki wane ba genocide 3 tier layer hum khai do kane ba ko adu tawdu ma the intention to destroy in whole in part and ethnic group religious group adu group to tawdoi ne ba ko ana ai khamada sidi khoi gi convention on punishment and prevention of crime genocide adana UN yaw in India sign tawin adu ICJ na di si customary law oi harin ai na hainin di adu bu ne khoi hai akhoi di asing ba di sidi akoi di UN guma tawraga sidi baki khale ne Rwanda gi wai ningjinge Yugoslavia wai ningjinge Istimu gi wai ningjinge Cambodia wai ningjinge wari boba ana sidi Benang wai ningjinge sidi asengmadi international war crime tribunal muling bu yaram ne bako
ꯃꯥ ꯂꯤꯡꯗꯤ ꯊꯥꯖꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯑꯩꯗꯤ ICCꯅꯕꯨ ꯊꯤꯒꯠꯍꯟꯅꯤꯡꯉꯝꯅꯤ ICCꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠ ꯃ꯭ꯌꯥꯟꯃꯥꯔꯒꯤꯒ ꯔꯣꯍꯤꯡꯒꯥꯅꯥꯒꯤꯒ ꯆꯠꯊꯔꯤꯅ ꯍꯧꯖꯤꯛ ICCꯗ ꯇꯧꯔꯒ ꯌꯥꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯒ ꯍꯥꯏꯗꯤ who are accountable ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤ ꯑꯃꯅ ꯊꯤꯕꯅ ꯍꯦꯟꯅ ꯐꯔꯅꯤꯗꯅꯀꯣ ꯑꯗꯨꯅ ICCꯒꯤ ꯄꯣꯠꯀꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠ under the Rome Statute International Criminal Court 1988 India sign tꯧꯗꯦ aduna sigi potne aduna si mayam si nainaba mathau tai aduga aina khambada chief minister ki good office dakar lai sida kainoga chief minister belong to all community chief minister chief minister Manipur chief minister aduna chief minister na masama mafum di satpa satraga su satpa na khai phai satlaga chief minister pa kana ka dori natra mayam force mayam pu satlaga chief minister mamang da sulitan da satlu le chief minister oiding ai da su yam sakan mini yam sakan ba si ma di ai wakhanda Khemchand equal to peace ne ko shanti pam manati direct shanti exercise ta mini yamna su yamna mau paul phaw mini tawda wai na se akoina tawkani hana babu wina gi type to ko in thin da wan da loi phim da du gi type tu akoina pamjadab na haiba ni tawda bu ai na se law and order si state ki thabak ne state ki public order ga police hai si gi ko 7 schedule gi entry number 1 2 da state ta pi bane adu hujik tawdusi akoi Khemchand sim tawbiro adu mathang tawdusi unified command si mana payam chai unified command je pai daga di command taw ngamoy aduna hujik laiba asam pol bhai Indian army bhai base bhai mo independently ek tawba yade mo in the era of civil power et taw no la ine aduna ni DC requisition taw adu thajali haije okay aduna they are not independent acting they are coming here in the era of civil power abspagi section 3 da yawbani adu sigi singi khangaga chief minister ni am decisively port khra lokpam change ba ko adu lamhenba terrorist di aina stoin haiba no hidak nothing moidi koi military crackdown tauba jara khan gi loisal ka do chachis loi dore na chachis ga gi 31st March loire ne amuk ami san ngara na hal retreat um tawrabni aduna ta was a unified command na uzana thambi the chief minister ama oi ta unified command si obam thokpo pot am lebini adu unified command si hojbo gi onandi hana lai khiba post edum leiri masi post chief minister na karam mong da unified command si lo ru dong ni si tahau bajani unified command si law and order gi mapum jaman oidoi ne ba ko aduna unit masi tahawbani state na pibam thoktabani it should be in the hand of chief minister the unified command letraba chief minister law and order gi command law and order si man enforce to ngamdraga di chief minister thawa yaudab chief minister oine ba ko aduna aina khambada chief minister sina singlem na akoi Amit Shah gi manaka satpiraba akoi union home minister manakta satpiraga unified command du tahawre ne mamang chief minister tahawja ne soidana tahawdo po tahawidna mobile khu do mi kauna amai tawna unified command si nanda hore slip ta hore mai bi khau de amto lawjage na lawga pu bom change ba ko